relief camp da leiba IDP sing yam seriously concerned oina yengjeri haitai relief camp da sahi ani sida 25,819 listen kumaga sanipan ke trampan ogi relief camp sing da visit togre 2026 fauda dugal wena na ogi tongana IDP leiba sing da ogi health card sarga pidi ogi hanagi health card sing paijaba dugi mathakta ogi health card sing pijari duga mental health support sudum pijari health sector si saidigi sum honorable ranjit naubiramaga honorable no khata biri koi asoi ba mayam sum puthok pa sida afaba sing di loi kok pu mai na koi si tawn re samjamna as per the record is concerned koi infant mortality rate si country sida the entire country sida 3 deaths per 1,000 angang lising ama unabada hogi ahum sina khwaidagi india gi manungda number rate haijabatai haidi hoi department nama leragadi madu ya soiba ngangba tu mayam takpiri tu mitna singnabani adubu sagi health department si yamna sincerely na tabuk tawgi mami su adum tabat mayam lady sinin ta thamjaning ise then say takpiri do koye PIC ga CIC ga koye 93 approved primary health center sida 86 amadi fully function tawjare aduga taratare ama haijabatai sigi kanu proposal lebudur tarit ama kanu upgradation tawjare community health center wena duga saski makhada kogi project kunmanga ama paikhali kogi district kharada duga 200 bedded oigani de loina na thamjane gi relief camp da leiba hoi IDP sing yam seriously concerned oina yengjeri haitai relief camp da sahi ani sida 25,819 listen kumaga sanipan ke trampan ogi relief camp sing da visit togre 2026 fauda dugal wena na kogi tongana IDP leiba sing da kogi health card sarga pidi kogi hanagi health card sing paijaba dugi mathakta kogi health card sing kogi pijari duga mental health support sudum pijari samna kogi mental health team na kogi lising amaga nipu rak kogi satana more than 1,000 awareness program koi tawjagar hai de loina kogi free diagnostic se kogi honorable tarido private tana hek circle lena ado practically ne sum yengjabada rims khangde jenims khangde from any word haijabatai mi adum full leraga ticket kakpui queue adi government gi hospital sing service ti adum phajana adum piren loje ai sa ge yengba bawai rims sala he yengje ada kugi population hengalakpa duga swaisida infrastructure ki award pa lakpa digi doctor ki award pa lakpa di badu ai concern oibrai na khanje kugi edi population hengalakpa na hengalakpa aduga hospital lebi sing da loinama kugi yengbu ngamakta ba haijabatai adu su factor am goiba male karoda kugi kano singda chali singse da swaisida aina thamjani se kogi rural jaga sing da su yam kana health care si tauri even kogi supreme court na kogi appoint to bidana PPP model da Apollo hospital ki makhada singi
district kaya amadasu koi laing ba hauri huzi. Then koi free diagnostic facilities National Health Mission ga loina na sathajari 2018 dagi satharak pasina more than 30 lakhs patient benefit fangre duga 2 crores henmana koi test conduct tawre adura sagi honorable na haibi thamiri basingdu yamna concern weba mayam suyawi adubu koi states ki health department abadi state ki doctors singna toriba phawasingsu mayam sisu khara yengbira kan da conmotion do I will draw to you with the request of